ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ? ꯅꯦꯠ ꯌꯥꯕ꯭ꯔꯥꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯅꯦꯠꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯒ ꯂꯥꯏꯚ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯃꯌꯥꯝ ꯋꯦꯜꯀꯝ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯟꯅꯔꯕ꯭ꯔꯣ? ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯁꯤꯡ ꯆꯥꯎꯕ ꯍꯟꯊꯔꯕꯣ? ꯑꯩꯁꯦ ꯂꯥꯏꯛ ꯇꯧꯕꯤꯗꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯍꯟꯕꯤꯔꯛꯑꯣ ꯑꯝꯇ ꯍꯟꯕꯤꯔꯛꯇꯦ ꯃꯅꯤꯇꯣꯝꯕꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ? ꯆꯤꯇ꯭ꯔꯥ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯈꯨꯝꯕꯤꯔꯛꯎ ꯀꯩꯅꯣ?
ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯕꯣ? ꯄ꯭ꯔꯚꯨꯒꯤ ꯅꯦꯠ ꯌꯥꯗꯦ, ꯌꯥꯗ ꯃꯥꯜꯂꯦ꯫ ꯄ꯭ꯔꯚꯨ ꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯦꯠ ꯌꯥꯕ ꯃꯇꯝꯗ ꯁꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯄ꯭ꯔꯚꯨ꯫ ꯄ꯭ꯔꯚꯨꯒꯤꯗꯤ ꯄꯨꯔꯤ ꯁꯣꯕꯖꯤ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ आलू पोटोल ने करी महाप्रसादनो प्रभुबू। प्रभु सुम अतोप्पा बेजोन ने सुम होनारे। प्रभु की ना आलू पोटोल ने अगे सुम हवाई थोंगे प्रभु। कनाम तो कमेंट खुमबिरमदे, मनितोमी कमेंट खुमद्रे, हेमबोबी खुमद्रे, चित्रासु कईमु हायमद्रे, तुमग्र मारे। प्रभु बिंदाबोने नोंग तारिब्रो? होय हयेंगे एकादशीनी प्रभु। तुमुरबने हजिता हंगईने ओजाबु ngasi isai leitabro? Ngasi isai chatte चित्रा करी मथेन हाउगे वृंदावन नोंग लेते है। ओ प्रभु कसा सामने नोंगाम चुई को चित्रा करी हिंग चागे। ओ वृंदावन नोंग ताते लेते है। सिगा नोंगाम चुरे तुमदे ngasiदी min jam singले थमा अमा तौरम्बनीदा। ओ ओ ओ करी मथेन हाउगे लाइक पारामिरो इरोम बच्चा है। ओ
ꯏꯔꯣꯝꯕꯁꯨ ꯍꯥꯎꯋꯦ ꯄ꯭ꯔꯚꯨ ꯄ꯭ꯔꯚꯨ ꯑꯝꯇꯪ ꯊꯣꯛꯂꯛꯎꯅꯦ ꯕꯤꯟꯗꯥꯕꯣꯟꯗꯒꯤ ꯀꯩꯁꯥꯜ ꯂꯩꯈꯤꯄꯨꯔꯣꯝꯗ ꯄ꯭ꯔꯚꯨꯁꯨ ꯂꯥꯛꯇꯕ ꯀꯨꯏꯔꯝꯅꯤ ꯄ꯭ꯔꯚꯨ ꯃꯅꯤꯄꯨꯔ ꯅꯦꯠ ꯅꯠ ꯁꯪꯀ꯭ꯔꯤꯇꯟ ꯏꯁꯩꯁꯦ ꯀꯅꯥ ꯄ꯭ꯔꯚꯨ ꯏꯔꯣꯝꯕ ꯆꯥꯏ ꯄ꯭ꯔꯚꯨ ꯃꯅꯤꯄꯨꯔ ꯅꯠ ꯁꯪꯀꯤꯔꯇꯟ ꯏꯁꯩꯁꯦ ꯀꯅꯥ ꯀꯅꯥ ꯏꯕꯅꯣ ꯄ꯭ꯔꯚꯨ ꯅꯠ ꯁꯪꯒꯤꯇꯟ ꯏꯁꯩ ꯁꯤꯗꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯚꯨ ꯏꯆꯤꯟ ꯏꯅꯥꯎ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯉꯟꯅ ꯄꯣꯊꯥꯅꯒꯗꯧꯕꯗꯗꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯨ ꯄ꯭ꯔꯚꯨꯖꯤ ꯔꯨꯝꯗꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯔꯤꯀ꯭ꯔꯃꯥ ꯆꯠ ꯑꯩꯈꯣꯏ ꯕꯦꯟꯗꯧ ꯂꯩꯅꯥ ꯂꯥꯛꯄ ꯎꯗꯦ ꯆꯥꯎ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯄ꯭ꯔꯚꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯚꯨ ꯂꯩꯕꯤꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯚꯨ ꯂꯩꯕꯤꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯔꯨꯝꯗꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯤꯟꯗꯥꯕꯣꯟꯗ ꯄꯔꯤꯀ꯭ꯔꯃꯥ ꯂꯩ ꯆꯠꯂꯤꯕ꯭ꯔꯥ ꯇꯧꯕꯗꯤ ꯄꯨꯡ 3:30 ꯇꯥꯔꯕꯅꯤꯅ ꯆꯠꯇꯤ ꯆꯠꯂꯝꯃꯔꯣꯏ ꯑꯗꯨꯕꯨ ꯑꯣꯏꯔꯤꯉꯩ ꯄꯦꯟꯕ ꯅꯥꯏꯗꯕ ꯏꯁꯣꯔꯒꯤ ꯂꯩꯐꯝꯅꯤꯅ ꯇꯧꯕꯤꯔꯝꯃꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯨꯏꯔꯦ ꯑꯦꯜꯕꯤ ꯊꯥꯗꯕ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯀꯣ ꯕꯦꯟꯗꯧ ꯂꯩꯅꯥ ꯂꯥꯛꯄ ꯎꯗꯦ ꯉꯁꯤ ꯑꯗꯨꯗꯤ ꯀꯨꯏꯔꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯁꯟꯇ ꯂꯥꯛꯄ ꯎꯗꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ
ꯂꯩꯔꯒꯗꯤ ꯀꯣꯃꯦꯟ ꯊꯝꯕꯤꯌꯣ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯕꯥꯏ ꯕꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯂꯩꯔꯤꯕ꯭ꯔꯣ ꯄ꯭ꯔꯚꯨ ꯄ꯭ꯔꯚꯨꯕꯨ ꯀꯧꯖꯔꯤ ꯑꯩꯅ ꯑꯣ ꯂꯩꯌꯦ ꯂꯩꯔꯒ ꯇꯨꯃꯤꯟ ꯂꯩꯔꯤ ꯀꯩꯅꯣ ꯀꯔꯤ ꯂꯨꯝꯃꯤꯅꯣ ꯀꯔꯤ ꯂꯨꯝꯃꯤꯅꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯨꯀꯣ ꯇꯨꯃꯤꯟꯅꯒ ꯍꯨꯔꯥꯟ ꯊꯣꯛꯈꯤꯅꯨ ꯍꯨꯔꯥꯟ ꯊꯣꯛꯄ ꯃꯤ ꯄꯨꯝꯅꯃꯛ ꯃꯪꯗ ꯁꯥꯃꯨ ꯂꯝꯁꯥꯡ ꯇꯥꯟꯖꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯂꯩꯔꯤꯕ꯭ꯔꯣ ꯄ꯭ꯔꯚꯨꯗꯤ ꯍꯌꯦꯡ ꯑꯦꯀꯥꯗꯁꯤꯅꯤꯅ ꯉꯟꯅ ꯄꯣꯊꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯖꯣꯕ ꯇꯧꯔꯤꯕ꯭ꯔꯥ ꯑꯣ ꯂꯥꯏ ꯈꯨꯔꯨꯝꯕꯅꯤꯗ ꯑꯣ 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 ꯁꯣꯔꯤ ꯁꯣꯔꯤ ꯂꯥꯏ ꯈꯨꯔꯝꯃꯤꯕ ꯑꯣꯀꯦ ꯆꯥꯛ ꯇꯣꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯁꯣꯔꯤ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯂꯩꯔꯤꯕ꯭ꯔꯣ ꯄ꯭ꯔꯚꯨ ꯄꯣꯊꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯖꯣꯕ ꯇꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯕꯨ ꯇꯦꯟ ꯊꯥꯔꯇꯤ ꯇꯥꯔꯦ ꯃꯌꯥꯝ ꯇꯨꯝꯅꯕ ꯃꯇꯝꯅꯤ ꯑꯩ ꯅꯍꯥꯟꯉꯩ ꯄꯨꯡ ꯇꯔꯥ ꯇꯔꯥ ꯑꯦꯜ ꯕꯤ ꯊꯥꯕꯗꯨꯒ ꯉꯁꯤ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯅꯦꯠꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏ ꯕꯤꯟꯙꯧ ꯂꯩꯅꯥ ꯂꯥꯛꯄ ꯎꯗꯦ ꯀꯨꯏꯅ ꯀꯨꯏꯅ ꯆꯪꯈ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯥꯕꯁꯦ ꯀꯣꯃꯦꯟ ꯏꯔꯛꯄꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯦꯜ ꯄꯤꯗ ꯍꯦꯛ ꯍꯦꯛ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯁꯪꯒꯤꯇꯥ ꯁꯔꯃ ꯉꯁꯤꯗꯤ ꯆꯪꯉꯛꯇ꯭ꯔꯦ ꯄꯣꯊꯥꯅ ꯍꯥꯏꯔꯕ ꯀꯔꯤꯅꯣ ꯍꯥꯟꯅꯗꯤ ꯈꯪꯍꯧꯗꯅ ꯏꯁꯤꯡꯁꯨ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯑꯣ ꯋꯥꯎ ꯕꯦꯟꯗꯧ ꯂꯩꯅꯥ ꯂꯥꯛꯑꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯉꯁꯥꯏꯗꯩ ꯕꯦꯟꯗꯧ ꯕꯦꯟꯗꯧ ꯀꯧꯕꯅꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯕꯦꯟꯙꯧ ꯂꯩꯅꯥ ꯂꯥꯛꯑꯦ ꯆꯦꯟꯅꯦꯜ ꯄꯥꯏꯔꯒ ꯁꯛ ꯎꯗꯕ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯏꯁꯩ ꯐꯖꯕ ꯑꯃ ꯍꯥꯏꯌꯨꯅ ꯕꯦꯟꯗꯧ ꯂꯩꯅꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯃꯤꯡ ꯑꯣꯏꯅ ꯆꯪꯊꯣꯛꯄꯤꯔꯛꯏ ꯁꯤꯁꯨ ꯂꯥꯏꯕꯛ ꯐꯩ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯑꯇꯣꯞꯄꯗ ꯀꯣꯏꯕꯅꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯝ ꯊꯧꯅꯥ ꯐꯩ
ꯑꯋꯥꯡ ꯈꯥꯔꯒ ꯂꯦꯡꯖꯔꯤ ꯀꯣꯂꯥꯏ ꯅꯤꯡꯊꯧ ꯃꯅꯤꯄꯨꯔ ꯁꯅꯥ ꯅꯤꯄꯥꯅꯤ ꯁꯅꯥꯔꯒꯃꯌꯨꯡ ꯃꯔꯥꯏ ꯇꯣꯜꯂꯕ ꯇꯥꯏꯕꯪꯅ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛꯄꯨ ꯕꯦꯟꯗꯧ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ? ꯁꯤꯗ꯭ꯔꯤꯉꯩꯗ ꯀꯣꯏꯗꯅ ꯁꯤꯔꯒ ꯀꯣꯏꯒꯗ꯭ꯔꯥ ꯃꯁꯨꯑꯣꯏ ꯑꯗꯣ ꯂꯩꯁꯥꯕꯤ ꯐꯥꯔꯤꯉꯩꯗ ꯀꯣꯏꯔꯝꯃꯗꯤ ꯄꯥꯏꯔꯝꯃꯗꯤ ꯐꯕ ꯍꯧꯖꯤꯛ ꯅꯌꯥ ꯌꯥꯎꯗ꯭ꯔꯒ ꯍꯟꯅꯨꯕꯤ ꯊꯪꯗ ꯀꯣꯏꯔ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯆꯦꯞꯈ꯭ꯔꯕ꯭ꯔꯣ? ꯑꯗꯨꯝꯕ ꯏꯁꯩꯗꯣ ꯄꯦꯜꯂꯦ꯫ ꯏꯁꯩ ꯁꯛꯄꯒꯤ ꯆꯥ ꯂꯨꯜꯂꯨꯕꯅꯤ ꯊꯛꯄꯤꯁꯤ ꯊꯦꯡꯀ꯭ꯌꯨ ꯀꯩꯕ ꯆꯥꯗꯧꯉꯩ ꯑꯌꯨꯛꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯨꯀꯣ ꯍꯣꯁ ꯕꯦꯟꯙꯧ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ? ꯆꯥꯕꯨ ꯆꯥꯗ꯭ꯔꯤꯉꯩ ꯑꯌꯨꯛꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯨꯀꯣ ꯍꯣꯁꯔ꯫ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯠ ꯌꯥꯗꯕꯅꯤꯅ ꯀꯣ꯫ ꯃꯌꯥꯝꯁꯨ ꯋꯥꯔꯅꯤ ꯃꯤꯁꯨ ꯋꯥꯠꯂꯦ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯣꯀꯦ ꯕꯦꯟꯗꯧ ꯂꯩꯅꯥ ꯆꯤꯇ꯭ꯔꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯅꯥꯏꯔꯛꯇ꯭ꯔꯒ ꯁꯨꯝ ꯎꯅꯁꯤ ꯃꯌꯥꯝ ꯀꯣ꯫ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯝꯅꯤꯅ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ꯫ ꯑꯩꯁ ꯅꯦꯠ ꯄꯦꯛꯁꯨ ꯂꯣꯏꯔ ꯃꯥꯜꯂꯦ꯫ ꯕꯦꯟꯖꯧ ꯂꯩꯅꯥ ꯂꯩꯔꯤꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯒꯦ ꯒꯨꯗ ꯅꯥꯏꯠ꯫ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯠ ꯌꯥꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯍꯌꯦꯡ ꯑꯃꯨꯛ ꯅꯥꯏꯔꯛꯇ꯭ꯔꯒ ꯁꯨꯝ ꯎꯅꯁꯤ꯫ ꯕꯦꯟꯗꯧ ꯂꯩꯅꯥ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯔꯒꯗꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯒꯦ꯫ ꯏꯆꯤꯟ ꯅꯥꯎ ꯃꯌꯥꯝ ꯅꯦꯠ ꯌꯥꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯕꯤꯟꯗꯥꯕꯣꯟꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯍꯌꯦꯡ ꯑꯦꯀꯥꯗꯁꯤ ꯂꯩꯕꯅꯤꯅ ꯉꯟꯅ ꯄꯣꯊꯥꯔꯒꯅꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯥꯔꯁꯅꯥꯒ ꯇꯧꯔꯕꯁꯨ ꯌꯥꯏ ꯃꯧꯅꯤ ꯂꯨꯞꯄꯕꯁꯨ ꯌꯥꯏ꯫
ओके ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯝꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕ ꯌꯨꯇ꯭ꯌꯨꯕꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯕꯦꯟꯊꯣꯂꯣꯏꯅꯥ ꯂꯩꯔꯤꯕ꯭ꯔꯣ ꯁꯤꯇꯔ ꯂꯩꯔꯤꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯒꯦ ꯂꯩꯔꯝꯃꯒꯗꯤ ꯑꯝꯇ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯛꯑꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯠꯁꯨ ꯌꯥꯗꯦ ꯂꯩꯔꯒꯗꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯒꯦ ꯃꯇꯝꯁꯨ 12 ꯇꯥꯗꯣꯔꯦ ꯕꯦꯟꯊꯣꯂꯣꯏꯅꯥ ꯂꯩꯕ꯭ꯔꯣ ꯑꯇꯣꯞꯄ ꯀꯣꯏꯕ ꯆꯠꯂꯝꯃꯅꯤ ꯑꯩꯅ ꯈꯟꯖꯕꯗ ꯅꯦꯠ ꯌꯥꯗꯕꯅꯤꯅ ꯀꯣꯃꯦꯟꯒ ꯁꯨꯝꯇ ꯎꯗ꯭ꯔꯦ ꯄꯤꯔꯛꯏꯕ꯭ꯔꯥ ꯄꯤꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯄꯠꯇꯥ ꯂꯩꯇ꯭ꯔꯦ ꯑꯣꯀꯦ ꯅꯦꯠ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯁꯨꯝ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯒꯦ ꯑꯩꯅ ꯁꯨꯝ ꯀꯣꯃꯦꯟ ꯏꯔꯒꯦ ꯑꯩꯅ ꯁꯨꯝ ꯀꯣꯃꯦꯟ ꯄꯥꯊꯔꯛꯑꯒꯦ ꯕꯦꯟꯊꯣꯂꯣꯏꯅꯥꯅ ꯍꯥꯏꯔꯦ ꯃꯆꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯑꯩꯅ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯊꯧ ꯆꯤꯇ꯭ꯔꯥꯁꯨ ꯍꯥꯏꯔꯦ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯆꯤꯇ꯭ꯔꯥ ꯒꯨꯗ ꯅꯥꯏꯠ ꯌꯥꯔꯤꯉꯩ ꯄ꯭ꯔꯦꯝꯅ ꯆꯥꯛꯂꯕꯤꯅꯤ ꯂꯥꯏꯕꯛ ꯊꯤꯕꯤꯔ ꯍꯦꯟꯅ ꯆꯥꯛꯂꯤꯗ ꯁꯪꯒꯤꯇꯥ ꯁꯔꯃ ꯑꯩ ꯇꯧꯕꯤꯔꯝꯃꯨ ꯈꯜꯂꯣ ꯈꯜꯂꯣ ꯈꯨꯗꯤꯡꯗ ꯊꯣꯏꯅ ꯍꯦꯟꯅ ꯆꯥꯛꯂꯤꯗ ꯀꯂꯤ ꯀꯂꯤ ꯀ꯭ꯔꯤꯁꯅꯒꯤ ꯄ꯭ꯔꯦꯝ ꯆꯟꯗꯣꯟꯒꯨꯝꯅ ꯑꯍꯣꯏꯅꯩ ꯄꯨꯡꯇꯟ ꯇꯜꯂꯦꯍꯦ ꯅꯦꯠꯁꯦ ꯁ꯭ꯌꯥꯝꯒꯤ ꯄ꯭ꯔꯦꯝꯅ ꯆꯥꯛꯂꯕꯤꯅꯤ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯔꯥꯙꯥꯅꯤ ꯎꯔꯨꯔꯦ ꯈꯣꯏꯔꯥꯡꯏ ꯎꯗ꯭ꯔꯒꯅ ꯂꯩ ꯉꯝꯗꯦ ꯀꯜꯂꯤ ꯀꯜꯂꯤ ꯀ꯭ꯔꯤꯁꯅꯒꯤ ꯄ꯭ꯔꯦꯝ ꯆꯟꯗꯣꯟꯒꯨꯝꯅ ꯑꯍꯣꯏꯅꯩ ꯁ꯭ꯌꯥꯝꯒꯤ ꯄ꯭ꯔꯦꯝꯅ ꯆꯥꯛꯂꯕꯤꯅꯤ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯔꯥꯙꯥꯅꯤ ꯎꯔꯨꯔꯦ ꯈꯣꯏꯔꯥꯡꯏ ꯎꯗ꯭ꯔꯒꯅ ꯂꯩ ꯉꯝꯗꯦ ꯀꯜꯂꯤ ꯀꯜꯂꯤ ꯀ꯭ꯔꯤꯁꯅꯒꯤ ꯄ꯭ꯔꯦꯝ ꯆꯟꯗꯣꯟꯒꯨꯝꯅ ꯑꯍꯣꯏꯅꯩ ꯁ꯭ꯌꯥꯝꯒꯤ ꯄ꯭ꯔꯦꯝꯅ
ꯆꯥꯛꯂꯕꯤꯅꯤ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯔꯥꯙꯥꯅꯤ ꯃꯥꯂꯩ ꯌꯥꯝꯅ ꯍꯨꯝꯕꯁꯤ ꯏꯪꯉꯤ ꯍꯥꯏꯅ ꯉꯥꯡꯂꯤꯗ ꯂꯥꯏꯕꯛ ꯊꯤꯕꯤ ꯔꯥꯙꯥꯗꯗꯤ ꯄꯂꯣꯏꯒꯤ ꯃꯩꯆꯥꯛ ꯍꯦꯜꯍꯜꯂꯤ ꯎꯔꯨꯔꯦ ꯈꯣꯏꯔꯥꯡꯏ ꯎꯗ꯭ꯔꯒꯅ ꯂꯩ ꯉꯝꯗꯦ ꯆꯟꯗꯣꯟꯒꯨꯝꯅ ꯑꯍꯣꯏꯅꯩ ꯁꯥꯊꯣꯡ ꯆꯥꯎꯕꯤ ꯔꯥꯙꯥꯅꯤ ꯍꯌꯦꯡ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯊꯦꯡꯉ ꯃꯇꯝꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯕ ꯁꯦ ꯍꯥꯏ ꯇꯅꯨ ꯊꯦꯡꯛꯇ ꯇꯅꯨꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯇꯅꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯐꯦꯁꯕꯨꯛꯇꯤ ꯕꯝꯄꯥꯔ ꯑꯣꯏꯔꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯒꯣꯕꯤꯟꯗ ꯍꯔꯦ ꯍꯔꯦ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯇꯅꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯕꯦꯟꯙꯧ ꯂꯩꯔꯤꯕ꯭ꯔꯣ ꯂꯥꯏꯗꯟ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏꯕ ꯇꯅꯨꯕꯨ ꯑꯣꯀꯦ ꯕꯥꯏ ꯕꯥꯏꯒꯨꯝ ꯍꯥꯏꯌꯦ ꯑꯣꯀꯦ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯁꯩ ꯁꯛꯄꯤꯕꯒꯤ ꯋꯦꯜꯀꯝ ꯗꯤꯌꯥꯒꯤ ꯗꯤꯌꯥꯗꯒꯤ ꯂꯥꯛꯄꯅꯦ ꯑꯣ ꯗꯤꯌꯥ ꯊꯥꯔꯤꯕꯣꯔꯦ ꯀꯣꯏ ꯏꯃ ꯀꯃꯥꯏ ꯍꯥꯏ ꯇꯧꯋꯤꯅꯣ ꯃꯥꯏꯁꯤꯕꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯕꯨ ꯀꯥꯏ ꯆꯪꯉꯤꯕꯣ ꯅꯪ ꯂꯥꯛꯇꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏ
ꯅꯨꯡꯁꯤ ꯀꯃꯥꯏꯅ ꯆꯠꯈꯤꯕꯁꯤꯕꯨ ꯑꯩꯌꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯨ ꯀꯔꯤꯗ ꯃꯦꯜꯂꯨꯔꯒ ꯁꯤꯕꯨ Okay, good night. Ay, gulo na message. Kuka sahe. Message ko lang dito ikaw ito. As gyan mamada kamain tawag kung di. Okay, ma'am. Good night.